मैम खुरमजरी तो निंबिरबस इम्पैक्ट न्यूज़ ने राजरंग थंगबम लेखाई वाकत की हुमफुतरा सुबह एपिसोड असिदा मैम अमुखना द्रामुक्चरी ngasi की एपिसोड असिदा कोंथौजम असेंबली कॉन्स्टिट्यूंसी ने कोन मफम द लैबा अदुगा मालोम बाजार दगी खतंग खोति दिम लोता हाइगलब मतुंगदा मालोम गुराव मखों हाइन खंदे मफम सिदगी मनिंग पांगना हाइजलगा लैबा मफम बमदियार अदुगा बमदियार लाथोगना बमदियार खाबम अदुगा बमदियार खाबम दगी मखा पाना किलोमीटर अमा मखाय मुक चलग लैबा मफम टॉप खाबी हारिबा मफम सिदनी हारि मफम सिदा हौखिबा नुमित मरी मंगानी सिदा नोंग कन्न चुखिबदगी इसिंग चावदना ख्वांग यौनरे युम लोय थुमनर लेरे अदुगा ngasi की एपिसोड असिदा हारिबा टॉप खाबी की मरुइना मया लिकाय अमदि मनिंग लिकाय इसिंग याम कन चावसलिसि हारिबा मफम सिगी मियामना करम वाबा खुदोंग चादो माइक नरगे हाइबसि अवाबा दिसि सुम लेरे इसिंग सिना क्याम वारगे हाइबसि अदुबु कोई इमा मा थोलिसिदा हान वारि साजरगे मा इसिंग नोंग चुरिसि नुमित क्यामुक चुखिगसिबो नुमित मंगानी मुक सुरबया को हेक चुबगा तुम स्माइ इसिंग चावरकरा अदुम चेन्थरै तुरेन्दगी पोक्सेन चेन्थरगा हेता युम कै अमता लैबा यादरे सा सन कैगा अमता लौबा यादरे अमता सनगा लोय नमहांगदा लोय लैखरे काय लैखनो खंगदि इमा होदि हुजिक मा युमदा लै यारिबो युमदा खितांग को कामुक वाटपदुदा खांगिए अतैदि लोय सेंखरे दिक्की ओइना थांगना चाना इसिंग जिकमाय तोर इसिंग बुदि याम लैरे सिगी इसिंग जिना थांगना चानबदि ओया फोन अदु हुजि करायदि लौदुइनो खंगदि होजिक चावर इसिंग सि खजे खरांग नत्रे अदुगा नोंजु पन्धासु योरक नत्रे अप्रैल की शार हैने खंगनै अप्रैल शार सिदा अप्रैल की नोंग खजे खिलक बसिदा असुग याम इसिंग चावरगदि नोंजु पन्धाददि करि ओइगि तुन हाइबगि याम चावबो कसनम लेरि अदुगा खाबि तुरेन से पमुं का सिजे ओयुरो मान सी द थाबि तुरेन से अदुम चै गुदिंग स्मासुम चावब्रा बचे चै गुदिंग अदुम चावे अदु पाथोरे पाथोर पदे जुम कई लोय निंगाइबा द पाथोइ से मागी खोंनुंग से थेनबगि रकै माजी खुनुंग थेनबगिनि नते मालंग तुरेंदगी हाइगलगा अखोगी खाबी तुरेंसे से सुगलगा अखोई खाबी मनिंग लेकाइसे तुरेन लोय कोसिलमिना अखोई थुमेदनको अदुदना मालंग तुरेंसे अमतंग तेंबगी दरका ओय मालम तुरेंसे मनिंग दरो चेलि असेलिने मनिंग दनी हारिबा तुरेंसे द सिगी खाबि तुरेंसे नोंग तादुइ तादुइनेबा तारगा हाइगलइनेबा अदुना असाइदि याम खुरेबा मालम तुरेंसे खुदना चेन ngамद्रामिना खाबि तुरेंगी इसिंग जु चेनथाबा ngамद्रे चेनथाबा ngамद्रामनिना आलो हाइगलपनेबा अदुना इसिंग से पादना लैङोइनिना काइदना अदुम बंगहोद होरकपनेबा साइदिदा लैकाइगी वाकत करिमता खोद फिसल चिम चुपीदे युम कै पैदन तेक्तना सा सनगै अमता जिक नतै चादना लोय लैरे थी भाइ मु लैते सिंगा हाबदा इसे इसिंग जारु गेर कै तोगदेनो पोट मयाम पुथरोइसेबो ममांगा थापसि चलग लौनो ए हिमबमदा नेते से पुखी का इमुंगदा योर मरो इसे होगी इसिंग सिना यौदन अब चंगा पोतिनि नोइ नमदा तु पुगा पै तौरि म्यामसिनि ngarang dei ne ba khoi nong khara hangri mani sumai sum tok yang ware bungo khoi sumai sum nong minini umni ta ba hing ani um ta sumai dum tau le rabani khoi ji hari ban number 3 se masi da kha singbir ga maning da cheli ba number 3 se masi singbir je khoi yam thagani singbi ba hai je hana mati am singam hai je chungai singbir dum ta inda a phojing budang da budang kopi ma dum se khara bunda तोरबान जी फरगदी उकु फजन लिंगगदी हारिबे सिंग सिगे अवाब तारिबे से मायों नबंग गंगदा इन खलेबा सिना मुक सिंग कंगबदी ngasi तरा कोनी सिंग कंग पाकंग वेबा अदुगा युम जिंग जे चंगबदि थामा चंगबा यारोयबा अदुना थामा युम चंगबा यादबदि अदुदा लैरिबा मसी चावरना युम कुंथ्रा मुक से मी चाम यांखै जनि मुक लैरमगनेबा si pareng खतदा अदु चाम खै जनि मुक लैरमगनि मसी हुजि हुजि कराइदे लेगदगे करी सागदगे हाइबदो अदुके मति खुदोंग थिंगाय ओइरेबा हाइबु ममंग चाहिदा काइबदु थिंगद्री नय थिंगद्री बोसबो अप्रैल की तारीख कुनमाथोइ दगी कन्ना चुबा होरागा कुनमरी फावदि याम कन्ना अखा राव गलोना मणिपुर के आयाम मफम सिंगदा नोंग चुखी अदुबो ngarang अप्रैल की तारीख कुनमंगा सिदैदि नोंग हांखरे नुंग सा थोपा होरपदगी इसिंग से इमाय खरादि फरि हाबनि अदुबो नोंगमा नत्रगा ngasi numinini sujala ngasi अप्रैल तारीख कुनतरंगनि numinini si नोंग चुरक्तबा तारगसु इमाय सिदि याम कन कंथाबदि नत्रि हौजिकसु याम साथि ममंग लेरि युम दा चंगबा यानद्रे चिंग चाकसे लैतमिना अमना मु अरै बसा खरगा चा थाना चाना इसिंग अमता लैतरे इरुजना इसिंग लैतरे अपु मसा अंगारे इचे होगिदि युम गायदनो सिदरा तुम सोंद्रा सोंगी से युम हनबा से नाम थागरे से हनबा सिसिरो सोंगी से असिरो संगा के तोरगा संगा त्रिंगा द इसिंग चावसले आइसे होय इचे युम नेबा माने असे सिनम थागरा बसु मनिंग लमदा याम थिना नाम थागरे मखारम द जो मनिंग लमदा से फोटो कापति तो लाएबा फोटो कापी जिंग को फर्स्ट प्राइज फंगे सेकंड प्राइज फंगे ना नेशनल स्टेट की थाकता फोटो चांगदम नबदो को मोइना मना लौ लेरे अदुगा पब्लिक की अवाब सिदी फोटोग्राफर सिंग दुनसु अदुगा मरी लेनेबा डिपार्टमेंट सु ngasi फावबदा करी हाइबि नंगे फोटो दी चै खुदिंग कापलाई को कापलाई अदुगा मरी लेनेबा अथॉरिटी दी अमुक चंगबि लक्ति यंगसिन बिदेबा को लैकाइगी वाकत सा थोंगे तोरिमा
ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯏꯅꯤ ꯆꯥꯛꯁꯦ ꯊꯣꯡꯒꯥꯟꯗ ꯑꯣꯏꯅ ꯊꯣꯡꯉꯦ ꯊꯣꯡꯒꯥꯟꯗ ꯊꯣꯡꯉꯦ ꯑꯩꯈꯣꯏꯗꯤ ꯌꯨꯝꯁꯨ ꯊꯨꯝꯃꯦ ꯀꯅꯥꯝꯁꯨ ꯌꯦꯡꯕꯤꯔꯛꯇ꯭ꯔꯦ ꯀꯔꯤꯝ ꯂꯩꯇꯦ ꯑꯩꯈꯣꯏ ꯉꯥꯔꯤꯁꯨ ꯊꯥꯛꯇ꯭ꯔꯦ ꯃꯣꯔꯣꯛꯁꯨ ꯊꯥꯛꯇ꯭ꯔꯦ ꯊꯨꯝꯁꯨ ꯊꯥꯛꯇ꯭ꯔꯦ ꯈꯪꯗꯦ ꯏꯆꯥꯁꯨ ꯏꯃꯧꯁꯨ ꯂꯣꯏ ꯆꯦꯟꯈ꯭ꯔꯦ ꯑꯩ ꯊꯟꯗ ꯉꯥꯏꯍꯧꯔꯦ ꯂꯩꯐꯝ ꯂꯩꯇꯗꯅ ꯂꯩꯐꯝ ꯂꯩꯇꯗꯅ ꯂꯣꯏ ꯆꯦꯟꯈ꯭ꯔꯦ ꯏꯃꯥ ꯃꯊꯟ ꯉꯥꯏꯍꯧꯔꯦ ꯌꯨꯝ ꯁꯪꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏꯁꯨ ꯂꯩꯇ꯭ꯔꯦ ꯑꯔꯩꯕ ꯄꯣꯠꯂꯩ ꯈꯔ ꯑꯗꯨꯝ ꯃꯄꯥꯟꯗ ꯄꯨꯊꯣꯛꯑꯒ ꯊꯥꯖꯤꯜꯂꯒ ꯂꯩꯔꯤ ꯏꯁꯤꯡ ꯆꯥꯎꯕ ꯌꯥꯗ ꯍꯧꯖꯤꯛ ꯄꯣꯠꯁꯨ ꯊꯨꯝꯈꯔꯦ ꯐꯧ ꯈꯔ ꯐꯧ 30ꯃꯨꯛ ꯂꯩꯕꯗ ꯐꯧ 10ꯃꯨꯛꯇꯤ ꯀꯣꯊꯣꯛꯄ ꯅꯪꯍꯧꯋꯤ ꯑꯇꯩꯗꯤ ꯀꯣꯠ ꯀꯥꯏꯈꯔꯦ ꯆꯥꯛꯁꯪ ꯇꯦꯛꯈꯔꯦ ꯍꯧꯖꯤꯛ ꯌꯨꯝꯁꯨ ꯂꯩꯐꯝ ꯂꯩꯇꯗꯅ ꯑꯩꯈꯣꯏ ꯑꯉꯥꯡꯈꯩꯅ ꯂꯣꯏ ꯊꯥꯗꯣꯛꯄ ꯌꯥꯕ ꯊꯥꯗꯣꯛꯈ꯭ꯔꯀꯥꯟꯗ ꯏꯀꯨꯕꯣꯛꯀ ꯏꯅꯦꯝꯕꯣꯛꯀ ꯆꯠꯈꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯤꯄꯥꯒ ꯏꯕꯥꯏ ꯅꯪ ꯀꯣꯕꯣꯇꯥꯁꯤꯗꯩꯗ ꯇꯨꯝꯃꯀꯥꯟꯗ ꯍꯧꯖꯤꯛ ꯍꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯆꯦꯡꯁꯨ ꯄꯤꯔꯝꯃꯦ ꯏꯆꯦ ꯑꯃꯅ ꯑꯩꯉꯣꯟꯗ ꯊꯣꯡ ꯍꯥꯏꯅ ꯆꯦꯡꯐꯥꯎ ꯂꯩꯇꯔꯤꯌꯦ ꯆꯦꯡ ꯆꯔꯥꯐꯥꯎ ꯂꯩꯇꯔꯦꯕ ꯃꯤ ꯇꯔꯨꯛꯅꯦꯕ ꯆꯥꯔꯤꯁꯦ ꯑꯗꯣ ꯁꯤ ꯀꯣꯟꯅꯗꯣꯔꯤꯕ ꯆꯥꯗꯣꯏꯕ ꯀꯣꯟꯅꯔꯣꯏ ꯂꯣꯏ ꯊꯨꯝꯈ꯭ꯔꯦ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯃꯅꯤꯡꯗ ꯂꯩꯌꯦꯕ ꯂꯣꯏ ꯊꯨꯝꯈ꯭ꯔꯦ ꯇꯥꯎꯈ꯭ꯔꯦ ꯂꯣꯏꯅꯃꯛ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯏꯁꯤꯡꯁꯨ ꯄꯤꯕ ꯉꯝꯗ꯭ꯔꯦꯕ ꯏꯁꯤꯡꯗꯣ ꯆꯥꯎꯈꯠꯂꯛꯑꯕꯅꯤꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯧꯖꯤꯛ ꯏꯁꯥ ꯌꯨꯝꯁꯤ ꯑꯣꯏꯗꯣꯏꯔꯥ ꯑꯁꯨꯝ ꯃꯅꯨꯡꯗꯅꯦ ꯃꯅꯨꯡꯗꯗꯤ ꯀꯥ ꯍꯦꯟꯅ ꯊꯨꯝꯃꯝꯃꯅꯤ ꯄꯨꯔꯥ ꯂꯣꯏꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯃꯃꯥꯡꯗꯁꯨ ꯀꯥꯏꯗꯅ ꯍꯥꯏꯔꯤꯕꯁꯤ ꯂꯧ ꯄꯔꯤ ꯀꯌꯥ ꯑꯃ ꯃꯥꯡꯉꯦ ꯑꯗꯩ ꯉꯥ ꯃꯌꯥꯝ ꯃꯥꯡꯈ꯭ꯔꯦ ꯐꯥꯝ ꯀꯌꯥ ꯑꯃ ꯀꯥꯏꯔꯦ ꯃꯌꯥꯝꯁꯦ ꯐꯥꯝꯁꯨ ꯇꯧꯅꯦꯕ ꯉꯥꯒꯤ ꯐꯥꯝ ꯍꯣꯔꯦꯟ ꯌꯦꯡꯉ ꯈꯪꯕꯤꯒꯅꯤ ꯇꯧꯔꯤꯕ ꯐꯥꯝꯁꯤꯡꯁꯨ ꯂꯣꯏꯅ ꯀꯥꯏꯗꯅ ꯇꯦꯛꯇꯅ ꯌꯨꯝ ꯇꯦꯛꯇꯅ ꯐꯥꯝꯒꯤ ꯉꯥ ꯃꯌꯥꯝ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯏꯁꯇꯤꯃꯦꯠꯇꯨ ꯀꯌꯥꯝ ꯆꯥꯎꯔꯝꯒꯗꯣꯏꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯤ ꯑꯦꯁ ꯑꯦ ꯔꯥꯖꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯃ ꯑꯣꯏꯅ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯂꯞꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯃ ꯑꯣꯏꯅ ꯔꯥꯙꯥꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯒꯤꯔꯣ ꯂꯩꯀꯥꯏꯁꯤꯒꯤꯅꯤ ꯂꯩꯀꯥꯏ ꯅꯠꯇꯦ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯣꯏꯅ ꯁꯦꯝꯖꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯐꯤꯕꯝ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯈꯥꯕꯤꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯒꯣꯔꯃꯦꯟꯅ ꯉꯁꯤꯐꯥꯎ ꯌꯦꯡꯁꯤꯟꯕꯤꯗꯦ ꯑꯗꯨꯅ ꯈꯥꯕꯤꯗ ꯂꯩꯕꯁꯤꯡꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯠ ꯑꯣꯏ ꯆꯤꯡꯗꯔ ꯃꯥꯟꯗꯔ ꯃꯐꯝ ꯑꯃ ꯄꯤꯔꯣ ꯑꯩꯈꯣꯏ ꯍꯣꯡꯒꯠꯂꯒꯅꯦ ꯑꯩꯈꯣꯏ ꯂꯩꯖꯔꯒꯦ ꯈꯥꯕꯤꯁꯦ ꯃꯌꯥꯝꯒꯤ ꯐꯥꯝ ꯒꯣꯔꯃꯦꯟꯒꯤ ꯐꯥꯝ ꯑꯣꯟꯊꯣꯛꯄꯤꯔꯣ ꯑꯩꯁꯦ ꯍꯥꯏꯖꯅꯤꯡꯉꯤ ꯔꯥꯙꯥ ꯁꯥꯏꯠꯇ ꯃꯥꯡꯗ ꯂꯩꯔꯤꯁꯤ ꯈꯥꯕꯤ ꯇꯨꯔꯦꯟ ꯑꯣꯏꯗꯣꯏꯔꯣ ꯁꯤꯔꯥꯎ ꯈꯥꯕꯤ ꯇꯨꯔꯦꯟ ꯈꯪꯉꯦ ꯁꯤ ꯄꯥꯊꯣꯔꯛꯑꯕꯅꯦ ꯄꯥꯊꯣꯛ ꯂꯣꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤꯅꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯁꯦ ꯄ꯭ꯔꯣꯖꯦꯛꯇꯤ ꯊꯥꯒꯠꯈ꯭ꯔꯦ ꯍꯥꯏꯌꯦ ꯁꯦꯝꯕꯒꯤ ꯁꯦꯡꯕꯒꯤꯁꯦ ꯏꯔꯤꯒꯦꯁꯟ ꯐ꯭ꯂꯠ ꯀꯟꯇ꯭ꯔꯣꯜꯗ ꯑꯗ ꯍꯧꯖꯤꯛꯇꯤ ꯀꯨꯏꯔꯒꯦ ꯍꯥꯏꯔꯤꯕ ꯃꯁꯤ ꯆꯍꯤ 2-3 ꯁꯨꯔ ꯃꯥꯅꯦ ꯑꯗ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯖꯩꯅ ꯃꯗꯨ ꯊꯥꯒꯠꯂꯒ ꯑꯗꯨꯗꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯒꯣꯔꯃꯦꯟꯒꯤ ꯐꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯇꯧꯅꯤꯅ ꯍꯧꯖꯤꯛꯀꯤꯗꯤ ꯔꯤꯂꯤꯐ ꯑꯣꯏꯅ ꯇꯧꯕ ꯌꯥꯕꯁꯦ ꯃꯇꯝꯒꯤ ꯀꯔꯤ ꯆꯥꯟꯅꯕ ꯂꯩꯒꯦ ꯊꯕꯛꯁꯦ ꯄꯥꯏꯈꯠꯂꯅꯤ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤ ꯃꯇꯝꯒꯤ ꯑꯣꯏꯅ ꯄꯥꯏꯈꯠꯄ ꯌꯥꯕ ꯄ꯭ꯔꯣꯖꯦꯛꯁꯦ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯄ꯭ꯔꯣꯖꯦꯛꯇꯨꯁꯨ ꯑꯩꯈꯣꯏ ꯍꯤꯗꯥꯛꯀꯤ ꯑꯦꯛꯁꯄꯥꯏꯔꯤ ꯗꯦꯠ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯣꯖꯦꯛꯀꯤꯁꯨ ꯑꯦꯛꯁꯄꯥꯏꯔꯤ ꯗꯦꯠ ꯑꯃ ꯂꯩꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯡꯁꯤꯒꯤ ꯑꯦꯛꯁꯄꯥꯏꯔꯤ ꯗꯦꯠ ꯂꯩꯇꯦꯗꯅ ꯆꯍꯤ ꯆꯨꯞꯄ ꯆꯍꯤ ꯀꯌꯥ ꯂꯩꯁꯥꯡꯁꯤꯅ ꯑꯗꯨꯃꯛ ꯌꯥꯜꯂ ꯂꯩꯕꯒꯤ ꯐꯤꯕꯝ ꯂꯩꯔꯤ ꯈꯥꯏꯗꯦꯝꯗꯒꯤꯅꯀꯣ ꯈꯥꯏꯗꯦꯝꯗꯒꯤꯅ ꯐꯨꯖꯤꯡ ꯅꯝꯕꯣꯜ ꯐꯥꯎꯁꯦ ꯄꯨꯔꯥ ꯇꯦꯡꯉꯕ ꯑꯗꯣ ꯑꯩꯈꯣꯏ ꯈꯥꯕꯤ ꯏꯁꯤꯡ ꯆꯥꯎꯔꯣꯏꯗ꯭ꯔꯥ ꯈꯟꯖꯩ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯃꯩ ꯂꯩꯅꯕ ꯐ꯭ꯂꯠꯀꯤ ꯑꯗꯒꯤ ꯁꯔꯀꯥꯔꯗꯁꯨ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯇꯧꯕꯤꯔꯛꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯩꯈꯣꯏ ꯇꯣꯞ ꯈꯥꯕꯤ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯩꯈꯣꯏ ꯁꯤ ꯂꯩ ꯖꯒꯥꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯍꯣꯡꯕ ꯄꯥꯝꯃꯦꯕ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯂꯧꯖꯔꯧꯁꯅꯨ ꯑꯩꯈꯣꯏ ꯃꯣꯏꯗꯤ ꯀꯝꯄꯦꯟꯁꯦꯁꯟ ꯑꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦ ꯑꯗꯨ ꯁꯔꯀꯥꯔꯒꯤ ꯐꯤꯁꯔꯤ ꯐꯥꯝ ꯑꯣꯟꯊꯣꯛꯄꯤꯔꯣ ꯑꯩꯈꯣꯏ ꯍꯣꯡꯖꯔꯒꯦ ꯁꯦꯝꯕꯤꯔꯣꯏꯗ ꯑꯣꯏꯔꯗꯤ ꯁꯤꯒꯤ ꯋꯥꯐꯝꯅꯤꯅ ꯑꯩꯈꯣꯏ ꯊꯝꯅꯤꯡꯉꯤꯁꯤ ꯑꯩꯒꯤ ꯌꯨꯝꯗꯤ ꯈꯤꯇꯪ ꯃꯅꯨꯡ ꯆꯪꯁꯤꯜꯂ ꯂꯩꯀꯥꯏꯗ ꯍꯣꯏ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯈꯥꯕꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯃꯅꯤꯡ ꯂꯩꯀꯥꯏꯁꯤꯅ ꯀꯟꯗꯤꯁꯟꯁꯦ ꯈꯔ ꯍꯦꯟꯅ ꯁꯥꯊꯤꯕ꯭ꯔꯥ ꯇꯨꯔꯦꯟ ꯄꯥꯟ ꯅꯛꯄꯅꯤꯅ ꯁꯥꯊꯤ ꯌꯥꯝꯅ ꯁꯣꯛꯆꯜꯂꯦ ꯐꯤꯕꯝꯁꯦ ꯃꯥꯡꯗ ꯂꯩꯔꯤꯕꯁꯤꯅ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏ ꯂꯥꯏꯕꯨꯡꯅꯤ ꯈꯨꯟꯒꯤ ꯂꯥꯏꯕꯨꯡꯅꯤ ꯑꯗꯨꯒ ꯂꯥꯏꯕꯨꯡꯁꯤ ꯍꯦꯛ ꯃꯅꯤꯡꯗ ꯆꯠꯂꯒꯅ ꯑꯩꯈꯣꯏ ꯃꯅꯤꯡ ꯂꯩꯀꯥꯏꯅꯤ ꯆꯠꯇꯣꯏꯁꯤ ꯃꯌꯥꯝ ꯄꯣꯡ ꯇꯧꯔꯒ ꯉꯥꯏ ꯂꯩꯔꯦ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯂꯝꯕꯤꯁꯤ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯃꯁꯤ ꯈ꯭ꯋꯥꯡ ꯍꯦꯜꯂꯦ ꯊꯕꯛ ꯌꯧꯕ ꯃꯐꯝꯁꯨ ꯌꯥꯎꯔꯦ ꯍꯥꯏꯕꯗꯒꯤ ꯄꯣꯡ 2 ꯄꯨꯔꯒ ꯂꯩꯔꯦ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯅꯤ ꯃꯅꯤꯡꯗ ꯂꯩꯁꯦ ꯑꯩꯒꯤꯅ ꯌꯨꯝ ꯅꯥꯜꯂꯦ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯁꯤ ꯂꯣꯏ ꯊꯨꯝꯃꯃꯤꯅ ꯏꯁꯤꯡ ꯂꯩꯇ꯭ꯔꯦ ꯉꯝꯃꯔꯣꯏ ꯏꯁꯤꯡꯗꯣ ꯑꯃꯣꯠꯄ ꯉꯥꯛꯇꯅꯤ ꯍꯣꯏ ꯑꯃꯣꯠꯄ ꯊꯥꯃꯨꯛꯇꯤ ꯉꯝꯃꯔꯣꯏ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯕ ꯐꯤꯕꯝ ꯌꯨꯝ ꯀꯩ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯔꯥ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛꯀ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯁꯃꯨꯗ꯭ꯔꯒ ꯆꯞ ꯃꯥꯟꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯈꯥꯕꯤꯗ ꯂꯩꯕ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯍꯀꯨꯝꯁꯨ ꯑꯗꯨꯃꯛꯅꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯊꯣꯛꯇꯨꯅ ꯂꯩꯕꯁꯤꯗ ꯒꯣꯔꯃꯦꯟꯅ ꯉꯁꯤꯐꯥꯎ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯥꯟ ꯑꯃꯠꯇ ꯃꯄꯨꯡ ꯐꯥꯅ ꯑꯃ ꯇꯧꯕꯤꯗꯦ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ न्यूज़पेपर ये मलाई रो ngasi ki newspaper yen malor bo khara wali ya ngasai pung kya de lai pung yum dei tholok pade pung ani dei tholai yor pada kya pung kya yor sai yo pade pung 3 ta yore bujik pung ai gari jo thana me pung kya tar ke ni pan khare hel man ni je bu yen loi tri ba kya wali yen ga yen ga yam dre yang kano kun muk ta ngai re अपन महे तरा दे लोर lo ani hi tong wani sai je maya lekai oi dori ba tum maya kai ken me yum di sidani sisine ba pura thum lai se pura thum lai je ba yum da zum lainari ba mayam se mai tori ke
ꯀꯩꯅꯣ ꯈꯪꯗꯦ ꯁꯒꯥꯏ ꯈꯥꯔꯒ ꯈꯔꯒ ꯂꯩꯕꯅꯤ ꯑꯣꯀꯦ ꯑꯗꯣ ꯑꯌꯥꯝꯕꯅ ꯆꯥꯛꯁꯪ ꯅꯨꯡꯁꯪ ꯌꯨꯝ ꯂꯣꯏ ꯊꯨꯝꯃꯦ ꯑꯧ ꯊꯨꯝꯃꯦ ꯀꯣꯠꯇ ꯍꯥꯏꯇꯥꯔꯦꯅꯦ ꯃꯔꯨꯑꯣꯏꯅ ꯀꯩ ꯍꯧꯔꯦ ꯑꯗꯣ ꯈꯥꯏꯗꯣꯛꯑꯒꯁꯨ ꯍꯧꯖꯤꯛ ꯏꯁꯤꯡ ꯃꯔꯛꯁꯤꯗ ꯇꯛꯄ ꯀꯥꯏ ꯆꯠꯂꯨꯗꯣꯏꯅꯣ ꯆꯠꯇ꯭ꯔꯦ ꯑꯗꯨꯝ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯆꯥꯎꯔꯕꯅꯤ나 ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯄꯣꯡ ꯁꯥꯕꯁꯤꯅꯗꯤ ꯌꯥꯔꯣꯏ ꯍꯤꯒꯨꯝꯕ ꯊꯝꯕꯅ ꯐꯠꯇ꯭ꯔꯣ ꯐꯩ ꯑꯗꯨꯕꯨꯗꯤ ꯑꯗꯨ ꯁꯔꯀꯥꯔꯅ ꯌꯦꯡꯁꯤꯟꯕꯤꯗꯕꯅꯤꯅ ꯊꯝꯗ꯭ꯔꯦ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯕꯅꯤꯅ ꯊꯝꯗ꯭ꯔꯦ ꯁꯣꯝꯗꯅ ꯀꯩ ꯂꯩꯀꯥꯏꯅꯣ ꯑꯋꯥꯡ ꯂꯩꯀꯥꯏꯅꯦꯕ ꯑꯋꯥꯡ ꯂꯩꯀꯥꯏꯁꯨ ꯂꯣꯏ ꯊꯨꯝ ꯂꯩꯔꯦ ꯑꯋꯥꯡꯀꯥ ꯑꯃꯨꯛ ꯌꯧꯈ꯭ꯔꯦ ꯑꯋꯥꯡ ꯂꯩꯀꯥꯏꯁꯨ ꯌꯥꯎꯔꯤꯅꯦ ꯍꯣꯏ 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 ꯑꯗꯨꯗꯤ ꯊꯨꯝꯃꯤꯁꯦ ꯃꯔꯨꯑꯣꯏꯅ ꯑꯋꯥꯡ ꯂꯩꯀꯥꯏꯅꯦ ꯃꯅꯤꯡ ꯂꯩꯀꯥꯏꯅꯦ ꯑꯗꯒꯤ ꯃꯈꯥ ꯂꯩꯀꯥꯏ ꯉꯁꯥꯏ ꯃꯌꯥꯏ ꯂꯩꯀꯥꯏꯗꯨꯅꯦ ꯑꯍꯨꯝꯁꯦ ꯀꯥꯏ ꯆꯠꯂꯨꯅꯣꯕ ꯏꯃꯥꯕꯣ Nga phá yongge. 이싱 이샤우시다. 이신 이샤우지도 nga phá yongge. 가이 봐도 Asida. 아니 이마 юм디 그만 떠오르게. Ima yumlo asida lairetu. Ao. 와플기 머름들 레이세. Khoi a somda lai. 왜 야리 버크라도. Laibe ade somda laire. 가이들 레이게. Asi mamalom dai chan bagida. 무이디 솜데 봐. Moi thumdi. 이마 юм디 그만 떠오르게. 상야도 라이니 레이보 레이너리보. 레비아디 미면들 라이 юм다 포체 마음 탐문이나 옌볼 악와네 버스. ꯌꯦꯡꯗ ꯌꯥꯗꯕꯅꯤꯅ ꯆꯪꯉꯤꯅꯦꯗꯅ ꯑꯗꯩ ꯆꯥꯕ ꯊꯛꯄ ꯂꯩꯕ ꯆꯥꯕꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯏꯕꯣꯏꯗꯒꯤ ꯅꯣꯖꯥꯏ ꯃꯔꯤ ꯌꯥꯝꯕꯒꯤ ꯌꯨꯝꯅ ꯀꯥꯏꯗꯅꯣ ꯑꯩ ꯁꯤꯗꯒꯤ ꯈꯥꯕꯤ ꯃꯌꯥꯏ ꯀꯥꯏ ꯃꯔꯨꯝ ꯈꯛꯇꯪ ꯆꯪꯁꯤꯜꯂꯦ ꯆꯪꯁꯤꯜꯂꯒ ꯈꯛꯇꯪ ꯆꯪꯁꯤꯜꯂꯒ ꯂꯩ ꯑꯗꯨꯗꯤ ꯌꯥꯝ ꯊꯨꯡꯈ꯭ꯔꯒꯦ ꯌꯥꯝꯕ ꯑꯁ ꯌꯥꯝꯃꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯌꯨꯝꯐꯝꯁꯤꯒꯤ ꯐꯨꯈꯥꯏ ꯐꯥꯗꯅ ꯂꯩꯍꯧꯔꯦ ꯈꯤꯇꯪꯈꯛ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏ ꯊꯨꯝꯕ ꯂꯣꯏꯔꯦ ꯑꯌꯥꯝꯕ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯂꯣꯏ ꯆꯠꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯂꯩꯍꯧꯕ ꯃꯆꯦꯠꯇꯨꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯂꯩꯔꯤ ꯁꯣꯅ ꯏꯆꯦ ꯈꯔ ꯂꯩꯔꯤ ꯏꯆꯦꯁꯤꯡꯗꯁꯨ ꯋꯥꯔꯤ ꯁꯥꯖꯒꯦ 2004ꯗꯁꯨ ꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯆꯥꯎꯈꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯥꯡꯒ ꯀꯔꯥꯡꯗ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯕꯅꯤ ꯂꯧꯁꯤꯡꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯒꯁꯨ ꯏꯪꯈꯣꯜ ꯁꯝꯕꯟꯗ ꯍꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯂꯣꯏꯅꯃꯛ ꯕꯁꯃ ꯑꯣꯏꯔꯦ ꯂꯣꯏ ꯃꯥꯡꯉꯦ ꯑꯗꯨꯅ ꯑꯁꯨꯛ ꯁꯥꯡꯅ ꯄꯣꯏꯅꯨ ꯋꯥꯛꯆꯤꯡ ꯐꯥꯏꯔꯦꯜ ꯂꯝꯇꯥ ꯅꯣꯡ ꯇꯥꯗꯅ ꯂꯩꯕ ꯃꯇꯝꯗꯨꯗꯗꯤ ꯀꯩꯗꯧꯔꯤꯒꯦꯕ ꯃꯃꯥꯡꯒꯤ ꯃꯇꯝꯗꯁꯨ ꯌꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯨꯝꯒꯤ ꯃꯇꯝꯁꯤꯗꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯅꯣꯡ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕ ꯉꯝꯕ꯭ꯔꯥꯕ 하이나 ngasimak tawrisineba hana leijaro palidu su moina semdoine adana anouba leiba hakadoine palidu thogaire thoyadidi gurong gurong adum paithar tabni re 이만티 거리 하비는 ꯁꯨꯝ ꯍꯥꯏꯖꯅꯤꯡꯗꯤ ꯄꯦꯟꯈꯦ ꯄꯦꯟꯂꯁꯨ ꯊꯨꯡꯒꯦ ꯊꯝꯕꯗꯨꯅ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯍꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯑꯩꯈꯣꯏꯗꯤ ꯃꯄꯥꯟ ꯊꯣꯛꯁꯨ ꯉꯝꯗ꯭ꯔꯦ ꯄꯥꯡꯒꯜ ꯁꯣꯟꯕꯅꯤꯅ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯩꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯀꯔꯤ ꯍꯥꯏꯅ ꯆꯥ ꯊꯛꯇꯣꯏꯅꯣꯕ 너희 스쿨 잤더러 ꯆꯠꯇꯔꯦ 이기노 이싱제 쾅이 오래 거기 렉 tum도래 둘이 누미 깨는 소리 잤더리세 니니 ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ 까이들 레비르게 두디 ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯏꯀꯨꯗꯨ ꯑꯩꯈꯣꯏ ꯐꯥꯇꯣꯏꯒꯤ ꯁꯪꯒꯣꯏꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯏꯔꯛꯆꯔꯤ ꯑꯗꯨꯒ ꯃꯣꯏꯅ ꯅꯝꯕꯣꯜ ꯇꯨꯔꯦꯟ ꯇꯤꯡꯅꯤꯁꯨ ꯐꯅ ꯀꯨꯏꯅ ꯍꯥꯏꯔꯕꯅꯤ ꯑꯗꯨꯁꯨ ꯇꯤꯡꯗꯦ ꯉꯁꯤ ꯉꯔꯥꯡꯒꯤ ꯋꯥ ꯅꯠꯇꯦ ꯉꯁꯤꯒꯤ ꯋꯥ ꯅꯠꯇꯦ ꯌꯥꯝ ꯀꯨꯏꯔꯕꯅꯤ top khabi mai lekai area do mai lekai gi amuk thiam lekai ana khangna ba mafam ni haire mafam se loine sing thumjan khibani na mayam se leifam leitadana da dolan saba yum hataram yumom kitang wang ba do dolan su leibani na mayam se lekai thiam lekai mayam se loine mak hairi ba yum se da hongjela leire hare madru sanga yenga se mayam thengnari bu khudong cha dab se kai Oh, pamung sak sarmi. Wari kitang sajage pamung yum jo mayam se loi la lai re ta sa ba. Oh, pamung yum sida yum do haidi yum kya mono la lai minari se. Ama. Oh. Haidi ta sa do mayam la lai re. Hongal sakra mo matang tumok dem. Farak budagi. Oh, bagi thumi ji pali ni gai thumbani na. Ai bana email le ju sarkar ge ju ko. Pali di ming cheng bi pali thum ji ko ni khwai di khabi kun pam jeri. We thang na sana sing sidi thak pasu yaro pukri nungri tore nungne loin thum ma jagrab ne. Kai de log bir ge sing si bo. ꯁꯤꯡꯁꯦ ꯍꯥꯟꯅꯒꯤꯗꯨꯅ ꯑꯗꯨꯝ ꯈꯤꯇꯪ ꯁꯤꯖꯤꯟꯅꯔꯤ ꯂꯩ ꯑꯔꯤ ꯅꯣꯡ ꯆꯨꯕꯗ ꯌꯥꯍꯧꯕ ꯈꯔ ꯅꯣꯡ ꯆꯨꯕꯒ ꯑꯝꯇ ꯌꯥꯍꯧꯄꯣꯠꯇ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯌꯥꯍꯧꯗꯦ ꯅꯪꯍꯧ ꯁꯤꯡ ꯌꯥꯍꯧ ꯁꯦꯟꯅꯔꯤ ꯑꯧ ꯀꯅꯥ ꯀꯅꯥ ꯂꯩꯃꯤꯟꯅꯔꯤꯒꯦ ꯄꯥꯕꯨꯡ ꯍꯣꯏ ꯈꯛꯇꯔꯣ ꯂꯩ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯆꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏꯅꯤ ꯈꯛꯇꯅꯤ ꯂꯩꯀꯥꯏ ꯃꯤꯁꯨ ꯂꯩꯕ꯭ꯔꯥ ꯂꯩꯀꯥꯏꯒꯤ ꯃꯤ ꯏꯆꯤꯟ ꯏꯅꯥꯎꯄꯥ ꯑꯃꯁꯨ ꯂꯩ ꯑꯗꯒꯤ ꯏꯅꯥꯎꯄꯤ ꯑꯃꯁꯨ ꯂꯩ ꯑꯗꯒꯤ ꯂꯣꯏꯅꯃꯛ ꯁꯤꯗꯩꯗ ꯂꯣꯏ ꯆꯦꯜꯂꯒ ꯂꯩ ꯄꯣꯠꯁꯦ ꯂꯣꯏ ꯄꯨꯁꯜꯂꯦ ꯑꯩꯈꯣꯏ ꯁꯪꯒꯣꯏꯁꯦ ꯂꯣꯏ ꯊꯝꯃꯦ ꯍꯟꯗꯛꯀꯤ ꯏꯁꯤꯡꯁꯤꯗꯤ ꯑꯉꯛꯄꯅꯤ ꯂꯣꯏꯅꯃꯛ ꯄꯜꯂꯤꯐꯥꯎ ꯄꯥꯔꯦꯕꯀꯣ ꯑꯗꯨ ꯎꯄꯥꯏ ꯂꯩꯔꯣꯏ ꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯑꯒꯁꯨ ꯊꯤꯡꯕ ꯉꯝꯃꯔꯣꯏ ꯀꯔꯤꯝ ꯀꯩꯅꯣ ꯇꯧ ꯉꯝꯃꯔꯣꯏ ꯂꯣꯏꯅꯃꯛ ꯄꯥꯁꯜꯂꯛꯄꯅꯤ ꯎꯄꯥꯏ ꯂꯩꯈꯤꯗꯕ ꯅꯨꯡꯁꯥꯒꯤ ꯀꯩꯅꯣꯅꯦꯕ
नेचुरल कलामिटी ने सिदी कोई पली सारा मगज उपाय ले ꯂꯩꯔꯣꯏ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯔꯣꯏ ꯁꯤꯗꯤ ꯄꯨꯂꯞ ꯅꯥꯀꯟ ꯌꯦꯜꯂꯣ ꯔꯥꯎꯟꯁꯦ ꯂꯣꯏꯅꯃꯛ ꯄꯥꯏꯁꯜꯂꯛꯄꯅꯤ ꯏꯁꯤꯡꯁꯤꯗ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯁꯜꯂꯛꯄꯅꯤꯅ ꯎꯄꯥꯏ ꯂꯩꯈꯤꯗꯕ ꯑꯗꯨꯗꯨꯅ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯈꯤꯗ ꯃꯥ ओके एमएलए ꯌꯥꯝ ꯀꯟꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯒꯤ ꯄ꯭ꯔꯙꯥꯟꯁꯨ ꯀꯩꯁꯨ ꯖꯤꯂꯥ ꯄ꯭ꯔꯤꯁꯗ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤꯗ ꯃꯁꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯈꯥꯕꯤꯒꯤꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯕꯗꯒꯤ ꯄꯥꯔꯤ ꯄꯨꯔꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁꯔꯥꯎꯟꯗꯤꯡꯁꯦ ꯈꯨꯗꯦꯡ ꯃꯅꯨꯡꯅꯤ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯅ ꯐꯅ ꯐꯕ ꯇꯥꯔꯒꯁꯨ ꯄꯜꯂꯤ ꯐꯔꯁꯨ ꯇꯨꯔꯦꯟ ꯇꯦꯡꯉꯁꯨ ꯈꯥꯕꯤ ꯍꯥꯏꯕ ꯁꯣꯔꯣꯛꯀꯤ ꯃꯅꯤꯡ ꯆꯪꯕ ꯁꯥꯏꯠꯁꯦ ꯁꯤꯒꯤ ꯑꯦꯂꯀꯥ ꯁꯔꯥꯎꯟꯗꯤꯡꯁꯤꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯌꯦꯡ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯑꯗꯨꯝ ꯂꯩꯔꯒꯅꯤ ꯇꯨꯔꯦꯟꯅ ꯀꯪꯉꯀꯥꯟꯗ ꯑꯩꯈꯣꯏ ꯀꯪꯗꯣꯏꯅꯤ ꯇꯨꯔꯦꯟꯅ ꯊꯥ ꯆꯍꯤ ꯑꯃ ꯂꯩꯔꯅꯤ ꯑꯩꯈꯣꯏ ꯆꯍꯤ ꯑꯃ ꯂꯩꯗꯣꯏꯅꯤ तोरबान थोलगसु कोलगसु यारोदे फिल्म ताकपिरैसे यागदब मरम ले मरमदि कइनोदा होजिल चाउरिबा तुरियन पाइप सांजे सुगुम इस्ते अमगु चाउथोगदि तुरेन पाफोक मथौ तारि मथौ तारिबा दबन दबन चाउथोगदि करा इसिंग पट पट तकदुइनि चेनदबदगी चाउखलै बिसिंगनेबा मालोम चाउरमी मैत्रा मालोम नो चाउरमी चाउबरे मेराखों तुरेलि तौथोखिबदगी इसिंग जो चाउ चाउखिद्रेबा कंग कंग्रेबा तुरेन पाथोरपदगी डबल लो लाइनेबा इसिंग अखोइगे तुरेनजिदि याम पिगे चोंगने फरमन यारेबा अदुगे मति खुरेबा अदुना अवाबा ओइरिनेबा इसिंग कछु नते माइ लंबीदु चाउ जो फातु बिर दोंग उचकिदो गातने तौदब होनदब तौदबदगी सोइरिबा गातने तुरेनजे याम पाक चाउना मनुंगजिदा फिट यांखैगुम थंबिरबा अदुगा मथक्तना अखोइगी फुट चामगुम थमबा अदुगा नाकल अनी जी अखोइ गाड़ी चटपा याबागी फिबमदा याम वांगना तौबिरगदि आबोगदा अखोइ लाकपा इसिंग हिंजे करो लोकताक ताकि मतम जोर चेंदरनेबा अदोइदि स्वाइदा पुल्लिबा स्वाइदा तारिबा इसिंग मयामजे अमुक लैबा ngमरोएबा चाप चाना इसिंजे जोर जोर चिंगिदौनेबा मसिगी चप चाबा प्रमाणदि कइनोदा मेराखों टेंग हिबजे मसुमाइना तौबदा मालोमदा चाउरम इसिंग मयाम चाउगिद्रे अदो कोइ स्वाइदादि जि खोंनुंगजि टेंबिदबनिना अखोइ सिगी इसिंग चिथगदौ पोछि अतु मतमदा चिथा याद्रबनिना लोइना हाइजलगा खुलक लेरक्ता लैबदगी युम गइ थुमबनेबा मांगदा लैबा युम से कोइ मणिपुर की सुमांग कुम्है की सकनाइरबा कोई आर्टिस्ट ओजा चिंगलेन की युम नि हाइरिबा ओजा चिंगलेन की युम सिगी मनिंगदा लबुक ने हुजिक लेरिसे अदुबु लबुक सि हुजिकती लबुक वेन उद्रे इसिंग ngata urmane part ओने उरे मसि लांथो मतुंगदा लैगदरेबा लमसिना हाइग्रुजम अतोप कुलम हौगरगनी लैकाई की वाकत इसिंग जावदा कयम नुंगाइरमनी हाइबजी सा खंबिरो यावरकपदा चिंतेनि इसिंग लेते नंबर 1 नंबर 2 खोइ नंबर 2 तोजबदा गाय तौनी मसे आर्टिफिशियल नि नंबर 1 नान इसिंग जावबु नमिसि ओइनाम कइनो सोंदगी किने जे फक्थरेबा अदो अवांग पांगना थागलकपनेबा इसिंग जे सि लंफा न लको लमलेबा अदगी मक अवांगलमदि मु चेंधरेना मागलंगदे होरगा सि लंफादा तारेबा अदगी मनिंग मोइतांपो कामोंग असोंगी सजोकी इसिंग चेंधरगा लंफादा ताएबा सि त्रिबिनी संगम मखलमनेबा अदसि फुदरगा लाइबक थीबमना सि अखोइगी मैलेनबा कांबुना पली थोनेना जीसीबीना थोंगाइबा हौरुबा अदु मोइसु सिदि रेंडमनी हाना प्रिडिक्ट तौया द पोनेबा अदु इसिंग चाक्सलबना हमदे खोइ खुदोंग थीबा नंगबनेबा एनीवे आजिकते खोइ खुदोंग थीबा नंगे हादगी इसिंग कंदबा मतमदको मैलेनबा इसिनाउजिंग ओइगरा मंत्री मदोन ओइगद्रा डिपार्टमेंट ओइगद्रा लैकाइनो ओइगद्रा क्लबनो ओइगद्रा निसाबनो ओइगद्रा अखोइ अमतो ओइन पुंजिनरगा थबकसु ओइनबा तोहनिंगी पॉलिटिकल क्राइसिस ताहलोजी जो हिदेदारी खता वरमाना निगारी जे मनुंग ददी संहौद्रा बिसिंग याम निगारे अंगांग नुबी थाइदोखरे अहल आई लेंग यादबनिना युमदा लेहौरे यादबनि संगदा यादबनिना अदो वारिसे दुम सरकारना जेंसन बिगनु दुम ममितो लाउना जेंगा लैयोयो चाक चाबिरबो चाक थोंगोलेते थोंद्रिये हां चाद तारे चादी चाकने ओरे वाइ थिया काना फानदा लोन खला थोंग तारे इयाम युमदि काय सिने 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 नाम लै याद्र लै याद्रे फमुंग लोन खला खोय मी अनि खति लैरि थादोखरा थादोखरा मामा हिंगना जीवनि सिबे आदमनिना से अदम सही खुदिंग आया मन हासिम तगन इसाव खुदिंग याव लैरबनि मान सही खुदिंग कुमसि जु मरि एकति तारो बलि थोनना बलेबाले लोहन लैति ओजिसि अदुना नुगाइदो पोनि खाबि जगा जनेदि लैकाई की वाकत यामबदी खोंजु यादर माने एक्सीडेंट हां
ꯑꯗꯨꯗꯤ ꯆꯞ ꯆꯥꯅꯔꯦ ꯅꯣꯡ ꯆꯨꯕ ꯏꯁꯤꯡ ꯆꯥꯎꯕꯁꯤꯒ ꯀꯩꯒ ꯑꯗꯨꯝ ꯆꯠꯄ ꯌꯥꯔꯦ ꯆꯥꯎ ꯆꯞ ꯃꯥꯟꯅꯔꯦ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯏꯁꯤꯡ ꯆꯥꯎꯔꯤꯁꯦ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯑꯗꯨꯝ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯏꯁꯤꯡ ꯆꯥꯎꯕꯁꯦ ꯑꯅꯧꯕ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯅꯔꯛꯂꯤ माने चही मरी मंगारती चावरे हजिजे स्कूल काद्रे कॉलेज लेट्रे इसिंग थनीगा लेट्रे मईसु लेट्रे अदुदे अखोइजे पूरा अखोइ खांगदा थांकलगा नौरगा सिरो हायबनेबा अदुम येंगे मोय नुंगागे सिनेबा अदु मोय करी नुंगाइतबा लेगेबा मोय पब्लिक सिगिदा सुयाम ओलिजे पॉलिटिकली मोय सिगी खुलजिर करी नुंगाइतबा लेगेबा हायबदी सि चही चाम चनीदगी दुम इसिंग निंगा लाबनी हतक दजु सि अहाम नतेबा सि अरोइबसु नतेबा अदु मोयन खल्लीसि करीनोबसे इसिंग चावै खत नते मोयन तौरिसि लंबी थोंगी नाकन हौरमा तोखिबा अदगी आशा दे अंगवादी तौरिबु मयामसे नोंगदा चेंग खुजोमदे येलक नतेबा अदो लेकाय जिजु खरा पंगे हाइतारे प्रजा मयाम जिजु अदो ज्ञान तारबरा इसिंग चावरा सुम पंगसलकम तौरिबु लेकाय जिजु अहान थोपनते याम कुइना लिसांगसेना थेंगनद्रो लाबा लाइना मखल अमनि इसिंग चावबगी प्रॉब्लम से मरमदुना मसिदी याम ममांगदगी होरगा मसिगी करी सोल्यूशन लेबे याबगे हाबदु सेंबे यारबने दु हौजि फोगी ओइनादी अहोंगबो केमते लेत्रि ट्रांसफॉर्मर मखोंग मक्ते इसिंग थुमजेल लेरे मई जुलाई मसि बेरा दिकानि गायनि लेखाई की इलेक्ट्रिक ट्रांसफॉर्मर सिदा लेरे हजिक मई सुंग थाली मई लाई है मसिना ताकपति लेखाई प्रीपेड पुदी पीरे अदुबो इसिंग चावरिंगै सिदा ट्रांसफॉर्मर सिदा इसिंग जे थुम्मगा जु लेरिबने अदुना मई थाजलकपसिना करिगुम्बा असोयंगाम यावर तारगदी पुलप इसिंग सिना लेखाई से लोय समनबनिना अरुगा मयाम से युमदगी थोंगनरकपा तका युम येंगबा चनबा मयाम से इसिंग मनुंग लोय चनरिबने मसि इसिंग जे करेंट से लाक्सनबा तारगदी इसिंग दा कोई लेखाई सिमा पुलप इलेक्ट्रिक शॉक तौदना खुदोंथिबा थोनिङाइ ओइगदर यामना साथेनिङाइ कन्डिसन हजिक लेरिसे अदु हजिक फोगी ओनदि मदुमक्ति तौद्री केनो मांगदा इलेक्ट्रिक ट्रांसफॉर्मर सु लेरेको इसिंग जो पैगे चावसले इवन ट्रांसफॉर्मर की मखोंग बो यौरे अदो केम तौद्रो हजिक फोगी अदुमक्ति लैते इसिंग मखोब केम यौद्री अदुमक्ति लैते थांना सानु इसिंग से लेतबनिना इसिंग चावसलक्तना इसिंग मयाम लेबा तारगा सु हाइरबि इसिंग सि हाइजीनिक ओइबि इसिंग नतबनिना सिनबा यादबनि मयाम सि मही थांना जाना इसिंग सि थांना बलेकाइ दिग लौरि करी लेकाइ दिनि इसिंग लौरि इसिंग कोंथौजमदगी कोंथौजमदगी इसिंग लौरुगा कोइ ड्रम अहुम ला केनो मसे पोंग छारगा मयाम नहा खरा इसिंग लौरु हलै इसिंग लेत्रबनिना कोंथौजमदि लौरु रे ओय वाटर सप्लाई इसिंग लो वाटर सप्लाई की इसिंग नि आइको माइ तौरगी इसिंग चावजिबु नुंगाइरिबो इसिंग चावजे अदुकी मति अवाबा ओइरे अदुबो अखोइ खाबी खुनजिदा लेबा प्रजा खुदिमक्से कप्पा दना मसर ओइ लेरे अदु युम होंटोकनखिबा मयाम अमसु यावरे आई कोनोजमदगी खाबी अवाबसे ताजबदा वाटर सप्लाईदगी अंगम इसिंग खरा पुरगा अखोइ ngasi मतेंग खजागेना अखोइ लाक्साइबिनि जुजि काइले बिरगे अखोइ हजिपुदी युम सुमांग के लोइ थुमेबको अदुगा युम बुक्ति थुमदे दे अंगांग नुबिङै जु स्कूल चप्पा यादरे मोइजु अजी स्कूल लेप्तना दम कोइ ngaungna लाइरे दम इसिंग हेक लागदे अखोइ प्रजा जे इना खुंब लाइर बाहायबा अमता लैत्रे सब मानना खरे इना खुंबै मचा जु इसिंग लुपा चले लाइरबै मचा जु इसिंग लुपा चले जरा हेनबजु हेनदबजु सब माने माना इसिंग जे लाबा मतमददि अटोंग को लोन टेम खाइरो कोनिना नुंगाइबम अमता लैत्रे अदुदि मयामना सोशलिज्म पोरक्वाइदो सि मतंग दो ओइरे इसिंगना सोशलिज्म दे पुरे ओके पॉलिटिक्स ना पोरपंगमदना अदुबो कप्पगी मिराव खोंदी इसिंगजिदि सोशलिज्म दे पोर कप्पदि नोमत लेपल लखिद्रे लैकाइगी वाकत पमों करी तौबी खनबीरगी इसिंग से लोय चावसनदना हिंगोन मा लोय याद्रे जाना पि लोय मांगे पुखरी तंगा थादा बंगा लोय जखरे सुमांगदा हदि इसिंग साव यौरबनेबा इन थादा दोंगायरे करी तौबी खलिगी कई तौनी मांगबा याबा मांगरे सि दौहिदि करी अमु हाइरोनि तौजो मफम अहुं काइबजे मसादे काइरे जे हे हौरपदे हाइरबनि मथुन ताते मोय हाइरे कांगागा नुइ मयाम थो थिंदौनेगी मतमदुदे सिजि बोरा खपोरक्तना छेन नुं मयाम लेबर की फंग नुं पोरक्तन तौरगति नमद थिंगनेब नमदना
ꯌꯨꯝꯗ ꯍꯥꯟꯅ ꯊꯥꯅꯔꯝꯃꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯁꯤꯅ ꯆꯍꯤ ꯑꯃ ꯆꯥꯅꯕ ꯂꯣꯛꯅꯔꯝꯃꯤꯕꯅꯦꯕ ꯍꯧꯖꯤꯛ ꯑꯅꯧꯕ ꯄꯦꯟ ꯆꯥꯔ ꯃꯇꯨꯡꯗ ꯂꯤꯍꯜꯂꯒ ꯑꯃꯨꯛ ꯂꯣꯛꯅꯔꯝꯃꯒ ꯊꯝꯅꯔꯝꯃꯤꯅꯦꯕ ꯍꯤꯡꯒꯣꯜꯗ ꯏꯁꯤꯡ ꯈ꯭ꯋꯥꯡ ꯌꯧꯅ ꯂꯩꯔꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯣꯛꯇꯣꯏꯁꯦ ꯀꯔꯤꯅꯣ ꯀꯩꯁꯨ ꯂꯣꯛꯅꯤꯡꯉꯥꯏ ꯂꯩꯖꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯗꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯃꯣꯏꯅ MP ꯁꯨ ꯉꯥꯏꯔꯦ ꯑꯌꯥꯝꯕꯗ ꯃꯤꯍꯨꯠꯁꯤꯡꯗ ꯇꯥꯏꯅꯕꯁꯦ ꯃꯁꯤ ꯇꯥꯏꯍꯟꯅꯤꯡꯗꯕ ꯃꯔꯨꯑꯣꯏꯅ ꯀꯩꯅꯣꯝꯁꯨ ꯍꯥꯏꯖꯅꯤꯡꯉꯦꯕ ꯏꯔꯤꯒꯦꯁꯟ ꯑꯦꯟ ꯐ꯭ꯂꯠ ꯗꯤꯄꯥꯔꯠꯃꯦꯟꯁꯦ ꯃꯣꯏꯒꯤ ꯏꯟꯖꯤꯅꯤꯌꯔꯁ ꯃꯌꯥꯝ ꯑꯃ ꯈꯨꯗꯤꯡꯃꯛ MLA ꯂꯣꯏ ꯇꯧꯗꯧ ꯅꯠꯇꯦꯕ ꯃꯣꯏꯗꯤ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜ ꯈꯔ ꯄꯤꯔꯒ ꯇꯧꯒꯗꯧꯕ ꯇꯧꯕꯗ ꯃꯣꯏꯅ ꯄ꯭ꯔꯦꯁꯔ ꯄꯤꯕꯗꯤ ꯌꯥꯏ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗ ꯑꯗꯨ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ SO ꯂꯩꯔꯤ ꯃꯌꯥꯝ ꯑꯃ SO ꯗꯦꯟ ꯏꯟꯖꯤꯅꯤꯌꯔꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯣꯏꯁꯨ ꯑꯦꯔꯤꯌꯥ ꯃꯥꯒꯤ ꯀꯣꯚꯔꯦꯖ ꯂꯩꯔꯤꯕ ꯌꯦꯡꯉ ꯃꯣꯏꯅ ꯂꯣꯡ ꯇꯔꯝ ꯄ꯭ꯂꯥꯅꯤꯡ ꯑꯃꯗꯤ ꯁꯦꯝꯍꯟꯅꯤꯡꯉꯦꯕ ꯅꯠꯇ꯭ꯔꯒ ꯉꯥꯏꯍꯥꯛꯀꯤ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜ ꯄꯤꯔꯒ ꯇꯧꯕꯁꯤ ꯅꯦꯛꯁ ꯏꯌꯔ ꯅꯠꯇ꯭ꯔꯒ ꯍꯟꯗꯛꯀꯤ ꯔꯦꯅꯤ ꯁꯤꯖꯟꯗꯁꯨ ꯃꯣꯏꯗ ꯆꯥꯎꯔꯛꯀꯅꯦꯕ ꯅꯣꯏ ꯁ꯭ꯋꯥꯏꯅ ꯏꯁꯤꯡ ꯆꯥꯎꯕ ꯈꯔ ꯐꯕ ꯈꯤꯇꯪ ꯐꯪꯁꯥꯏ ꯈꯔ ꯇꯣꯡꯉ ꯌꯨꯝꯗ ꯊꯨꯝꯗ꯭ꯔꯕ ꯊꯨꯝꯗꯦ ꯀꯦꯟꯗ꯭ꯔꯒꯤ MLA ꯅꯠꯇ꯭ꯔꯒ ꯅꯈꯣꯏꯗ ꯂꯩꯔꯤꯕ MPꯁꯤꯅ ꯌꯦꯡꯁꯤꯟꯐꯝ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕ ꯕꯣꯠ ꯃꯌꯥ ꯈꯛꯇꯗ ꯕꯣꯠ ꯈꯨꯝꯕ ꯂꯥꯛꯄ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯀꯩ ꯋꯥꯠꯂꯤ ꯈꯨꯡꯒꯪꯁꯤꯗ ꯀꯩ ꯋꯥꯠꯂꯤ ꯀꯅꯥ ꯆꯥꯔꯤ ꯀꯅꯥ ꯊꯥꯏ ꯍꯧꯖꯤꯛ ꯏꯁꯤꯡ ꯊꯨꯝꯗꯅ ꯃꯌꯥꯝ ꯂꯣꯏ ꯂꯩꯔꯤ ꯁꯥ ꯁꯟ ꯑꯗꯒꯤꯗꯤ ꯒꯥꯔꯤ ꯅꯨꯡꯒꯤ ꯊꯕꯛ ꯆꯠꯀꯗꯕ ꯈꯣꯠꯀꯗꯕ ꯃꯌꯥꯝ ꯑꯝꯇ ꯆꯠꯇꯅ ꯂꯩꯔꯦ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯃꯥꯡꯗ ꯃꯥꯡꯂꯪ ꯇꯨꯔꯦꯜ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜꯁꯤꯗꯤ ꯅꯝꯕꯣꯜ ꯌꯧꯔꯀꯥꯟꯗ ꯅꯝꯕꯣꯜ ꯇꯨꯔꯦꯜ ꯍꯥꯏꯅꯁꯨ ꯈꯪꯅꯔꯤꯕꯁꯤ ꯇꯨꯔꯦꯜꯁꯤꯒꯤ ꯃꯥꯒꯤ ꯈꯣꯡꯅꯨꯡꯁꯤ ꯌꯥꯝꯅ ꯄꯤꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯁꯤꯡꯁꯤ ꯈꯤꯇꯪ ꯍꯦꯛ ꯌꯥꯝꯕ ꯃꯇꯝꯗ ꯃꯇꯥꯏꯗ ꯆꯦꯟꯊꯣꯔꯛꯄ ꯑꯗ ꯆꯦꯟꯊꯣꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯃꯃꯥꯡꯗ ꯆꯠꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯈꯥꯕꯤ ꯇꯨꯔꯦꯜꯒ ꯇꯥꯏꯅꯐꯝꯁꯤꯗ ꯏꯁꯤꯡꯁꯤ ꯌꯩꯁꯟꯅꯕꯗꯒꯤ ꯏꯁꯤꯡꯁꯤ ꯍꯥꯒꯠꯂꯒ ꯁꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯄ ꯑꯣꯏꯗꯣꯏꯅꯤ ꯃꯥꯅꯦ ꯇꯨꯔꯦꯟꯁꯤ ꯄꯥꯛ ꯆꯥꯎꯗ꯭ꯔꯤꯈꯩꯗꯤ ꯈꯥꯕꯤꯒꯤ ꯏꯆꯥꯎꯁꯤ ꯀꯟꯕ ꯉꯝꯃꯣꯏ ꯂꯧꯅꯝ ꯊꯣꯟꯕꯅꯁꯨ ꯌꯥꯔꯣꯏ ꯍꯥꯏꯖꯅꯤꯡꯉꯦꯕ ꯃꯔꯨꯑꯣꯏꯅ ꯇꯨꯔꯦꯜꯁꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯆꯧꯕ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯑꯣꯟꯗꯅ ꯄꯥꯛ ꯆꯥꯎꯅ ꯏꯁꯤꯡ ꯂꯥꯛꯏꯕꯁꯦ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯆꯦꯟꯈꯤꯅꯅꯕ ꯍꯥꯏꯒꯠꯇꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯈꯥꯕꯤꯒꯤ ꯏꯆꯥꯎ ꯑꯁꯦ ꯈꯤꯇꯪꯗꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯇꯣꯞ ꯈꯥꯕꯤꯗ ꯏꯁꯤꯡ ꯆꯥꯎꯍꯟꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯔꯨꯠ ꯀꯣꯁ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯔꯝꯁꯤ ꯇꯨꯔꯦꯜꯁꯤꯅ ꯑꯣꯏꯔꯦ ꯃꯥꯡꯂꯦꯡ ꯇꯨꯔꯦꯜ ꯅꯠꯇ꯭ꯔꯒ ꯅꯝꯕꯣꯜ ꯇꯨꯔꯦꯜ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜꯁꯤꯒꯤ ꯈꯣꯡꯅꯨꯡꯁꯤ ꯆꯥꯎꯊꯣꯛꯄ ꯇꯥꯔꯒꯗꯤ ꯏꯁꯤꯡꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯆꯦꯟꯈꯤꯕ ꯇꯥꯔꯒꯗꯤ ꯏꯁꯤꯡ ꯐꯅ ꯌꯥꯝꯅ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜꯁꯤꯗꯒꯤ ꯏꯁꯤꯡꯁꯤ ꯍꯥꯒꯠꯂꯒ ꯈꯥꯕꯤꯔꯣꯝꯗ ꯆꯦꯟꯁꯤꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯅꯠꯇ꯭ꯔꯒ ꯑꯋꯥꯕꯁꯤ ꯈꯔ ꯃꯈꯩꯗꯤ ꯐꯒꯅꯤ 이마디 까이든 가이dem대로 ꯀꯣꯟꯊꯧꯖꯝꯗꯩ 건덕전들이 이싱 자우드래 ꯀꯣꯟꯊꯧꯖꯝ ꯊꯨꯝꯗ꯭ꯔꯦ 아왜 발레 ꯉꯥꯎꯋꯦ ꯐꯥꯂꯦ 리버 팔리시기 예탕 마사루트 라리버 사루시 कोई खाबी तुरेनी अदुबो खाबी तुरेंगी सिंगसी पाथोकेतना लबुगलोमदा लोय संदोखरे अदुबो डायरेक्टली स्वादिगी हादोरकुनते ममालोमदा पली कायब जगह यावरी कायब समार बेरे बेरे पेले ꯆꯞ ꯃꯥꯟꯅ ꯂꯩꯔꯕꯅꯦ ꯄꯥꯔꯤꯕꯅꯤ ꯍꯟꯗꯛꯀꯤ ꯏꯁꯤꯡꯁꯤꯗꯁꯨ ꯁꯤ ꯃꯤ ꯑꯃꯅ KG 50 ꯍꯨꯝꯐꯨꯅ ꯇꯧꯕ ꯄꯣꯠꯁꯤꯗ ꯅꯦꯠꯄ ꯕꯨ ꯄꯨꯊꯕ ꯍꯥꯏꯁꯦ ꯀꯥꯏꯔꯕꯅꯤ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯍꯥꯟꯅ ꯀꯥꯏꯈꯤꯕꯒꯤ ꯁꯣꯟꯗ ꯀꯥꯏꯍꯧꯗꯕꯒꯤ ꯋꯥꯅꯤ ꯏꯆꯥꯎꯁꯤ ꯎꯔꯒ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯈꯨꯠꯁꯦꯝꯒꯤ ꯏꯆꯥꯎꯅꯤ ꯍꯥꯏꯅ ꯂꯧꯋꯦ ꯑꯩꯒꯤ ꯋꯥꯈꯟꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯏꯆꯥꯎ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯕꯤꯔꯒꯗꯤꯀꯣ ꯂꯣꯀꯦꯜ MLA ꯒꯨꯝꯕ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯕꯤꯔꯒꯗꯤ ꯁꯤ ꯏꯁꯤꯡꯁꯤ ꯆꯥꯎꯗꯕ ꯌꯥꯏꯑꯕ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟ IFCD ꯗꯤꯄꯥꯔꯠꯃꯦꯟ गवर्नमेंट लोई खंगबा हौखिबा चही क्यादगी खंगलाबा मेमोरेंडम हंजन हंजन पिसलगा लाबा दुगुमबा इशू मनी अदुबु ngasi फावबदा कोंथोक्तदना फंड लेते नत्रगा प्लान सेमद्री हेनो लेबदगी लेखासे हा हा गाना स्वाइद ममांग लरिबसिसु ngaगी फामनी ngaसे कायरग लोई चखरे हाबनी ngarang कायरु ngasi का कमगान काय ngarang pung barom khare kan ngaसे लो मतम द लानाय वन लौजबरा नत्रगा खुगी फिशरी डिपार्टमेंट गा मतेंग पिबिबा lanai वन लौबन fishery डिपार्टमेंट दे केम लेती लेते नन हंदी खुई डिपार्टमेंट nga yen thuige yam tajai ता अदुगुम खoi दु खoi sia थुंद्रे हाइतार ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ काबी तुरेल की तोरबान से स्वाई बुक्ति फुट मंगा मुक्ति पाई अदुगा स्वाई सिदा nga की फार्म तौन बा मी लेबनिना हाइरिबा तोरबान सु खरा वांगना थोंगनरे अदुगा स्वाई की संबल लेरिबा सिदैदी हिंगोन की एरिया योरपदगी पली की मराक से फुट हम मुक्तंग पाक्संगरे पाकपदा लायरदना सिदा हुजिक थोलिबा की बोरा अमदि लेबाक सिसु ममांग चहिगी जुलाई अगस्त हाइतारे नोंग चरपु मतम दुता थोंगिबनी स्वाई दगी तुम कायरबा तोरबान कायबा हौरे सिदा कायबा हौरेबा तो खाबी कायर से मफम अहम दनेबा अहम जुमन अमसी ओइदुनेबा सिमा अमा वरे अदगी असोंगिने खरा पाक चाउनु बुकाय
ꯌꯨꯝꯗ ꯂꯩ ꯌꯥꯕꯤꯔꯤꯕꯣ ꯌꯨꯝꯗ ꯂꯩ ꯌꯥꯗꯦ ꯍꯧꯖꯤꯛ ꯀꯣꯏꯆꯠ ꯆꯠꯂ ꯂꯩꯔꯤꯅꯦ ꯑꯗꯨꯝ ꯀꯥꯏ ꯂꯩꯔꯤꯒꯦ ꯍꯧꯖꯤꯛ ꯂꯝꯍꯥꯡꯗ ꯀꯩꯗ ꯆꯠꯂꯒ ꯑꯗꯨꯝ ꯁꯣꯔꯣꯛꯇ ꯀꯩꯗ ꯃꯌꯥꯝ ꯈꯣꯂꯥ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯔꯤ ꯃꯌꯥꯝ ꯄꯨꯂꯞ ꯄꯨꯂꯞ ꯑꯗꯨꯝ ꯍꯟꯗꯛꯀꯤ ꯁꯨꯃꯥꯏꯅ ꯆꯥꯎꯕꯁꯤꯗꯤ ꯃꯔꯤ ꯃꯉꯥꯛꯇꯤ ꯁꯨꯃꯥꯏꯅ ꯆꯥꯎꯕꯗꯤ ꯑꯗꯨꯒ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯆꯥꯎꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯒ ꯆꯍꯤ ꯑꯃ ꯀꯥꯜꯂꯒ ꯆꯍꯤ ꯑꯃ ꯆꯥꯎꯕ ꯆꯍꯤ ꯑꯃ ꯆꯍꯤ ꯆꯥꯎꯕ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯦ ꯍꯣꯏ ꯌꯨꯝꯗ ꯂꯩ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯀꯥꯏ ꯀꯥꯏ ꯆꯦꯜꯂꯦ ꯍꯧꯖꯤꯛ ꯑꯩ ꯃꯤ ꯃꯌꯨꯝꯗ ꯍꯧꯖꯤꯛ ꯃꯤ ꯃꯌꯨꯝꯗ ꯂꯩꯔꯦ ꯆꯥꯕ ꯊꯛꯄꯗꯤ ꯆꯥꯕ ꯊꯛꯄꯁꯦ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯇꯧꯅꯔꯒ ꯄꯨꯂꯞ ꯁꯦꯞ ꯇꯧꯅꯔꯦ ꯅꯥꯜꯂꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯒꯦ ꯁꯣꯝꯗ ꯍꯣꯡꯒꯠꯂ ꯁꯣꯝꯗ ꯂꯩꯔꯛꯏꯁꯦ ꯉꯁꯤꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯦ ꯆꯥꯅ ꯊꯛꯅꯕ ꯐꯧ ꯆꯦꯡ ꯃꯌꯥꯝꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯊꯨꯡꯈ꯭ꯔꯕ ꯖꯥꯠ ꯂꯣꯏꯅ ꯆꯥꯅ ꯊꯛꯅꯕ ꯐꯧꯁꯦꯡ ꯂꯣꯏ ꯊꯨꯝꯈ꯭ꯔꯦ ꯑꯌꯥꯝꯕ ꯍꯣꯏ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯆꯥꯕꯤꯔꯤꯒꯦ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯧꯖꯤꯛ ꯋꯥꯔꯒ ꯆꯥꯔꯤ ꯃꯁꯤꯅ ꯉꯁꯤꯒꯤ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠꯀꯤ ꯊꯧꯔꯝ ꯉꯁꯤꯒꯤ ꯑꯦꯗꯤꯁꯟ ꯑꯁꯤ ꯀꯔꯝ ꯇꯧꯕꯤꯕꯒꯦ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒꯤ ꯂꯩꯀꯥꯏꯗꯁꯨ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠꯀꯤ ꯇꯤꯝꯅ ꯂꯥꯛꯍꯟꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯈꯟꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯦꯜ ꯑꯥꯏ ꯗꯤ impacttvnews@gmail.com ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ www.facebook.com/impacttvmanipurda join ꯇꯧꯕꯤꯔꯒ ꯀꯣꯃꯦꯟ ꯑꯃꯗꯤ ꯐꯤꯗꯕꯦꯛ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠꯀꯤ ꯊꯧꯔꯝꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯆꯌꯣꯜꯗ ꯑꯅꯧꯕ ꯑꯦꯄꯤꯁꯣꯗ ꯑꯃꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯂꯩꯀꯥꯏ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ till then keep watching impact news keep watching ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯇꯥꯗꯕ ꯇꯥꯍꯧꯔꯣ ꯎꯗꯕ ꯍꯧꯔꯣ ꯆꯥꯎ ꯐꯟ ꯂꯩꯇꯕꯒꯤ ꯑꯗꯨ ꯄ꯭ꯔꯣꯖꯦꯛꯇꯤ ꯃꯣꯏꯅ ꯁꯦꯝꯈ꯭ꯔꯦꯕ ꯏꯟꯗꯤꯌꯥꯗ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯅ ꯑꯩꯈꯣꯏ ꯈꯥꯕꯤ ꯀꯟꯁꯔꯟ ꯍꯧꯖꯤꯛꯇꯤ ꯁꯦꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯐꯟ ꯂꯩꯇꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯣꯟ ꯄꯦꯄꯔꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯐꯟ ꯂꯩꯇꯕꯗ ꯂꯩꯀꯥꯏꯁꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯆꯥꯎꯔꯕꯅꯤꯅ ꯐꯟ ꯆꯣꯡꯅꯔꯦ